ꯐꯨ ꯃꯥꯟꯕꯗꯨꯗꯤ ꯄꯥꯁ ꯇꯧꯈꯤꯅꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯀꯥꯏꯗꯧꯅꯤ ꯇꯨꯡꯗꯒꯤꯗ ꯃꯆꯥ ꯍꯥꯞꯄꯅꯣ ꯇꯨꯝꯃꯦ ꯅꯪ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯕꯨꯡꯉꯣ ꯏꯁꯤꯡꯗ ꯆꯠꯂꯣ ꯆꯦ ꯏꯁꯤꯡꯗ ꯍꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ ꯆꯦ ꯑꯩ ꯁꯤꯅ ꯐꯦꯜ ꯑꯣꯏꯔꯦ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯄꯥꯁ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣꯅ ꯍꯣꯔꯦꯟ ꯏꯀꯥꯏꯕ꯭ꯔꯅꯦ ꯅꯪꯕꯨ ꯍꯥ ꯐꯦꯜ ꯑꯣꯏꯕꯅꯤꯅ ꯏꯀꯥꯏꯁꯤꯗ ꯃꯥꯏ ꯐꯧꯔꯥꯎ ꯄꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯎꯁꯤꯜꯂꯛꯑꯣ ꯍꯥꯏꯕ ꯍꯣꯔꯦꯟ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯀꯣꯔꯐꯨ ꯐꯦꯡꯗꯕ ꯃꯥꯟꯕꯗꯨ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯣ ꯍꯣ ꯀꯣꯔꯐꯨ ꯐꯦꯡꯗꯕ ꯃꯥꯟꯕꯗꯨꯗꯤꯅꯦ ꯄꯥꯁ ꯇꯧꯖꯔꯕꯗꯣ ꯑꯩꯁꯨ ꯇꯧꯖꯒꯗꯧꯅꯦ ꯂꯩꯀꯥꯏ ꯃꯤꯅ ꯐꯠꯇꯕꯒꯤ ꯑꯩ ꯄꯥꯁ ꯇꯧꯗꯕ ꯂꯩꯀꯥꯏ ꯃꯤꯅ ꯐꯠꯇꯕꯒꯤ ꯅꯪ ꯃꯤ ꯑꯣꯏꯗꯕ꯭ꯔꯥ ꯅꯪꯅ ꯐꯠꯇꯕꯒꯤ ꯂꯩꯀꯥꯏ ꯃꯤ ꯑꯣꯏꯗꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯕꯅꯤ ꯈꯪꯉꯕ ꯂꯩꯀꯥꯏ ꯐꯠꯇꯕꯒꯤ ꯑꯗꯨꯁꯦ ꯃꯥꯁꯦ ꯑꯩꯒ ꯅꯥꯎꯔꯤ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯝꯁꯦ ꯈꯥꯏꯕ ꯀꯥꯟꯗꯤ ꯄꯥꯝꯕꯨꯝ ꯌꯧꯏ ꯆꯦ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯁꯤꯗ ꯂꯥꯛꯈꯤꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯥ ꯇꯦꯟꯒ ꯄꯥꯁ ꯇꯧꯕꯁꯦ ꯉꯛꯄꯅꯤ ꯅꯪ ꯅꯅꯥꯎꯄꯥꯗꯨꯕꯨ ꯆꯦꯕꯨꯗꯤ ꯂꯩꯔꯦꯀꯣ ꯁꯛꯅꯦꯅ 5 ꯄꯤꯕ ꯀꯣꯂꯣꯝꯅ ꯆꯤꯡꯕ ꯂꯩ ꯑꯩꯈꯣꯏ ꯌꯥꯝ ꯃꯥꯜꯂꯦ ꯅꯪ ꯅꯅꯥꯎꯄꯥꯗꯣ ꯃꯥꯕꯨꯗꯤ ꯇꯦꯟ ꯄꯥꯁ ꯂꯩ ꯑꯩꯈꯣꯏꯕ ꯃꯥꯜꯂꯁꯨꯅꯦ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯆꯦ ꯅꯪꯒꯤ ꯅꯅꯥꯎꯄꯥꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩ ꯄꯨꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯛꯄ ꯀꯜꯂꯤꯅꯒ ꯃꯨꯁꯟꯕꯤꯕ ꯃꯃꯥ ꯅꯪ ꯀꯌꯥꯝ ꯉꯧꯒꯦ ꯅꯪꯗꯤ ꯀꯌꯥꯝ ꯉꯧꯔꯒꯦꯕ ꯃꯤꯁꯤꯗꯔꯤꯅꯤ ꯀꯥꯏꯅ ꯉꯧꯕꯅꯦ ꯑꯩ ꯍꯥꯟꯅ ꯌꯥꯝ ꯉꯧꯔꯦ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯅꯅꯥꯎꯄꯥꯗꯨꯒ ꯑꯩꯒ ꯏꯔꯨꯖꯕꯗ ꯐꯗꯤ ꯁꯥꯄꯣꯟꯗꯤ ꯂꯧꯅꯒꯦꯅ ꯈꯔ ꯃꯨꯁꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯃꯥꯒ ꯀꯔꯝ ꯀꯥꯟꯗ ꯏꯔꯨꯖꯃꯤꯟꯅꯩꯕ ꯑꯗ ꯆꯠꯂꯒ ꯏꯔꯨꯕꯗ ꯇꯨꯔꯦꯟꯗ ꯏꯔꯨꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯗꯤ ꯁꯥꯄꯣꯟ ꯋꯥꯏꯈꯤꯕꯅꯦ ꯑꯗꯒꯤ ꯂꯧꯅꯈꯤꯅꯤ ꯁꯤꯗꯔꯣꯍꯦ ꯅꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯃꯨꯖꯔꯛꯄꯗꯣ ꯀꯅꯥ ꯑꯩ ꯃꯤ ꯍꯥꯏꯔ ꯃꯤ ꯁꯤꯗꯔꯗꯅ ꯑꯩꯁꯦ ꯍꯟꯕ ꯉꯧꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯏꯁꯤꯡ ꯊꯛꯄ ꯃꯤ ꯈꯅꯥꯎꯗ ꯏꯁꯤꯡ ꯆꯪꯈꯤꯕ ꯎꯏ ꯍꯥꯏꯕꯅꯤ ꯉꯧꯕꯒꯤ ꯆꯥꯡꯗꯣ ꯊꯥꯖꯔꯦ ꯌꯥꯝ ꯊꯥꯖꯔꯦ ꯀꯂꯤꯃꯨꯊꯤꯌꯦ ꯆꯠꯂ ꯉꯧꯕꯅꯤ ꯅꯪ ꯅꯅꯥꯎꯄꯥ ꯀꯌꯥꯝ ꯐꯖ ꯂꯦꯝꯐꯨ ꯃꯥꯟꯕꯗꯨꯅ ꯂꯦꯝꯐꯨ ꯃꯥꯜꯂꯁꯤꯕꯨꯗꯤ ꯄꯥꯁ ꯇꯧꯈ꯭ꯔꯕꯗꯣ ꯑꯩꯅ ꯇꯥꯛꯄꯤꯈꯤꯕꯗꯣ ꯇꯥꯛꯄꯤꯔꯗꯤ ꯅꯪ ꯄꯥꯁ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯐꯦꯜ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯐꯠꯇꯕꯒꯤ ꯑꯩꯅ ꯏꯒꯦ ꯇꯧꯔꯤꯀꯥꯟꯗ ꯃꯥꯅ ꯗꯤꯁꯇꯔꯕ ꯇꯧꯁꯤꯜꯂꯤ ꯍꯥꯏꯖꯜꯂꯣ ꯂꯣꯏ ꯇꯥꯏꯗꯔꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯕ ꯀꯣꯏꯁꯟꯗꯨꯁꯨ ꯀꯣ ꯑꯝꯇ ꯍꯪꯉꯛꯇꯦ ꯑꯗꯣ ꯃꯥꯁꯦ ꯍꯩꯒꯤꯗꯕꯅꯦꯁꯦ ꯁꯛꯇꯨꯅ ꯁꯦꯂꯦꯞ ꯃꯥꯟꯕꯗ ꯅꯪ ꯅꯅꯥꯎꯄꯥꯗꯣ ꯀꯥꯡꯕꯨ ꯏꯕꯗ ꯐꯖꯩꯗ ꯑꯗꯣ ꯃꯥ ꯀꯃꯥꯏꯅ ꯄꯥꯁ ꯇꯧꯈꯤꯅꯣꯕ ꯃꯥꯅ ꯄꯥꯁ ꯇꯧꯈꯤꯕꯒꯤ ꯃꯔꯝ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯥꯏꯒꯦꯁꯦ ꯃꯥꯁꯦ A1 ꯀꯣꯆꯤꯡ ꯁꯦꯟꯇꯔꯗꯅꯦ ꯍꯣꯁꯇꯦꯜꯗ ꯊꯝꯃꯦ ꯑꯗꯨꯗꯒꯤꯅꯤ ꯃꯥꯅ ꯄꯥꯁ ꯇꯧꯔꯤꯁꯤ ꯍꯣꯁꯇꯦꯜ ꯂꯩꯔ ꯀꯃꯥꯏꯅ ꯄꯥꯁ ꯇꯧꯗꯣꯏꯅꯣ ꯍꯣꯁꯇꯦꯜ ꯂꯩꯔꯛꯇ ꯄꯥꯁ ꯇꯧꯕꯣꯠꯇꯦꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦ ꯑꯗꯨꯅꯅꯦ ꯄꯥꯁ ꯇꯧꯔꯤꯁꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯣꯁꯇꯦꯜꯗ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯁꯥꯇ꯭ꯔ ꯍꯥꯏꯇꯥꯔꯦ ꯅꯪꯒꯨꯝꯕꯁꯦ ꯑꯁꯣꯟꯕ ꯁꯥꯇ꯭ꯔꯁꯦ ꯃꯣꯏꯒꯤꯅꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯣꯖꯥ ꯑꯃꯃꯝꯅ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯃꯃꯝ ꯂꯩꯔꯦꯗꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯇꯥꯛꯑꯦꯕ ꯃꯣꯏꯗꯤ ꯈꯪꯉꯕ ꯑꯗꯨꯒꯅꯦ ꯇꯥꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯠꯄꯒ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯠꯂꯦꯗꯅ ꯑꯗꯨꯒ ꯊꯥꯗꯣꯔꯛꯄꯅꯦꯕ ꯑꯗꯨꯅꯕꯨ ꯀꯃꯥꯏꯅ ꯄꯥꯁ ꯇꯧꯔꯣꯏꯗꯣꯏꯅꯣ ꯁꯤ ꯁꯉꯥꯏꯄꯨꯈꯤꯗꯣ ꯑꯗꯨꯒꯅꯦ ꯈꯣꯡ ꯑꯗꯨꯒꯅꯦ ꯃꯤꯁꯨꯅꯦ ꯃꯌꯥꯝ ꯂꯧꯕ ꯑꯣꯏꯗꯦꯕ ꯃꯤꯁꯨ ꯑꯣꯟꯂꯤ 10 ꯈꯛꯇꯪ ꯃꯤ 10 ꯈꯛꯇꯪ ꯑꯗꯨ ꯂꯧꯔꯦꯗꯅ ꯑꯗꯨ ꯂꯧꯔꯀꯥꯟꯗ ꯍꯦꯛꯇ ꯑꯣꯖꯥꯁꯦ ꯑꯃꯃꯝ ꯁꯕꯖꯦꯛ ꯈꯨꯗꯤꯡꯒꯤ ꯊꯝꯃꯦꯗꯅ ꯁꯥꯇ꯭ꯔ ꯑꯁꯣꯟꯕꯁꯤꯡꯅ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯇꯧꯋꯦꯕ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯈꯪꯖꯕ ꯍꯩꯖꯕꯗꯤ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨ ꯅꯠꯇꯕꯤꯗꯅꯦ ꯑꯁꯣꯟꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯊꯝꯃꯦꯗꯅ ꯑꯗꯨꯒ ꯍꯦꯛꯇ ꯅꯩꯔꯒ ꯇꯥꯛꯄꯅꯦ ꯍꯥꯏꯕ ꯈꯪꯉꯕ ꯑꯩ ꯅꯨꯄꯥꯗꯤ ꯈꯔꯁꯨ ꯁꯣꯟꯗ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯃꯤ 10ꯗꯪꯁꯨ ꯇꯧꯕ ꯑꯣꯖꯥꯁꯨ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯄ ꯑꯗꯨꯗꯤ ꯌꯨꯝꯗ ꯇꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯃꯥꯅꯤ ꯌꯨꯝꯗ ꯂꯩꯕ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯕꯣꯏꯂꯔ ꯂꯣꯏꯕ ꯇꯥꯏꯞ ꯂꯣꯏꯕꯗꯨ ꯃꯥꯟꯅ ꯆꯪꯗ꯭ꯔꯤꯅꯦ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯅꯧꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯣꯏ ꯑꯣꯖꯥꯗꯤ ꯀꯥꯏ ꯆꯦ ꯑꯣꯖꯥꯁꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯁꯔꯥꯎꯟꯗꯤꯡꯗ ꯁꯦꯟ ꯖꯣꯁꯦꯞ ꯂꯩꯔꯦ ꯑꯗꯒꯤꯗꯤ RM ꯂꯩꯔꯦ ꯑꯗꯒꯤ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯂꯩꯔꯦꯀꯣ ꯑꯀꯣꯏꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯃꯆꯥ ꯑꯗꯨꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯖꯥꯁꯦ ꯂꯤꯇꯜ ꯐ꯭ꯂꯥꯋꯔꯗꯒꯤ ꯌꯥꯎꯔꯦ RMꯗꯒꯤ ꯌꯥꯎꯔꯦ ꯁꯦꯟ ꯖꯣꯁꯦꯞꯇꯒꯤ ꯌꯥꯎꯔꯦ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯑꯍꯩꯕ ꯃꯌꯥꯝꯅꯅꯦ ꯇꯥꯛꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯅꯣꯏ ꯅꯥꯎꯄꯥꯁꯦ ꯄꯥꯁ ꯇꯧꯈꯤꯕꯗꯒꯤꯗꯤ ꯒꯣꯀꯨꯟ ꯃꯥꯟꯗꯧꯔꯦ ꯐꯖꯕꯅꯦ ꯀꯗꯥꯏꯗꯩꯅꯣ ꯂꯦꯝꯐꯨ ꯃꯥꯜꯂꯦ ꯑꯗꯨꯝ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯅꯪ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯪꯗꯤ ꯇꯝꯃꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯇꯝꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩ ꯅꯪꯁꯨ ꯃꯊꯪꯗ ꯃꯣꯏ ꯀꯩꯅꯣꯁꯨ ꯌꯥꯕꯅꯦ ꯃꯣꯏ ꯕꯦꯛ ꯆꯥꯈꯤꯕ ꯁ꯭ꯇꯨꯗꯦꯟꯗꯣ ꯑꯗꯨꯁꯨ ꯂꯩꯔꯒ ꯇꯝꯕ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯐꯣꯝ ꯊꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯊꯥꯔꯤꯕꯅꯤ ꯇꯧꯁꯜꯂꯣ ꯑꯗꯨ ꯆꯦꯒꯤꯗ ꯐꯣꯟ ꯅꯝꯕꯔꯒ ꯂꯩꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯂꯩꯕꯅꯦ ꯄꯤꯔꯛꯎꯔꯥ ꯌꯥꯏꯌꯦ ꯑꯩꯒꯤ ꯅꯨꯄꯥꯅ A1 ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯇꯝꯃꯒ ꯄꯥꯁ ꯇꯧꯈꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯄꯥꯁ ꯇꯧꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩ A1 ꯀꯣꯆꯤꯡ ꯁꯦꯟꯇꯔꯅ ꯄꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤꯞꯁ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯃꯗꯨꯗꯤ
special class thamjai study material sing pun mo pigani aduga Sunday khudingi test tawjagani hostel amasung bed ni khudong sapsu pigani aduga mamangda sinjakhiba 7 mega mock test ki ani shuboina handak chu sinjagani phone tha ko ni ko aduga mayam 24/7 CCTV camera ki makha da ni legani ko aduna parents sing na kaisu mi pan hai lente aduga class asi 11 November dagi hojagani aduga parents sing amasung students sing na interest da bitara di aku marong khangna gi da mata aku nakana na mathon jarong ke A1 coaching center da Lakpiro maya Hema, athi ne. Athi amda ngai khuo. A1 coaching center do kai de do. sigi school na kan tegi simding sang edana aduga sida A1 coaching center na thaju ubong Oh, ure. si thabri sidege matin sang ena 50 meter tang sang lem ni A1 coaching center na chaw thelamani Nang kai chani no. Nang fail oi bagi A1 coaching center da re-admission to bu chali ra. mani sit phangore ni ngata lakone Oh, chalo. Bye bye. Ai kina akoi ni. school le re sina kan chang lambi sida desa lifestyle gym le re sidi school le re si lambi da